Islam Lining Chatpasingi Senglaba Chaklin Tha Ramadanna Lakpada Maipak Ningthau Committee Co-Convener SK Wazid Sahanam Nyala Yaifa Paujal Pirakli Praise the Thadropa video message amada wafam ase Fongdukladna Mahakna Makatana Hai Senglaba Chaklin Tha Sina Lakpada Lamdam Asida Tangdu Letaba Hanjinduna Pumnamak Nungsi Chanana Hingminaba Oirasano Ramadan Manungda Mapuna Yaba Mawongda Amadi Prophet Muhammad na Chatlamba Kanglun Singh Ngakna Chatnaba Honaminase Tha Siki Manungda Chahai Thakai Daba Singh Chabigano Amadi Aran Bathabak Tobigano Senglaba Chaklin Tha Sida Later Laita Singda Matin Pangdana Mapungfana Pangthopa Ngamba Oiminarasi Haina So Mahatmakatana Fungdurakli Ramadan Tha Sida Aikoi Mapugi Hukum Rasulullah gi Tarika da koi len ba ngamna na ba koi hotna minasi Quran chinthi tawba fattaba hainabi fattaba nisa koi chadana thakana koi Ramadan ki matamda namaz ki prayer ki matamda koi lau khongana isai nomai tha kana koi nabi de sakpa matu so koi tha laisi aduga nisa ki pakta ki aduga be parda leita be monga social media platform asi ko nan misuse tawba punamak adusu Ramadan Tha Sina Lakpada Koi Kudimak Matudagi Thak Levinaraga Amuktang Tangtu Laitaba Mahausagum Shanti Leba Nunsi Sanan Levinaba Inga Chikpa Leba Adum Napal Lepa Ama Inamdam Kurayama Oinaba Honaba Matabda Koi Kudimaki Nungsibagi Asimba Nipuna Duna Punminaraga Madubu Bafatabi Hainabi Miam Singapore Thak Minarasi High Like Makadaki Apil Topsari